asiki matik ware tasengna harakanda akhoi chaningai thaningai yam ware mahok Hello china myam wafamda amkasu another video ma puduna lagle kari video na haida myam de chungchoi chidina enghanjrake ko video sigi kari video na haida ko hoji Myanmar Burma ga Manipur gi border da lalkan hoji chatle bako adugi video mate to ai myam de soidina enghanjrake adugi video to ai hapcharam ge ko adudi yengminasi kamai tawi haida myam video sida hauji India ga ngamkhai oidiba Manipur ga thangnaduna leidiba Myanmar gi oiba mafamsing asida nauna lakliba crisis amasu masigi manak nakpuna leidiba Manipur gi oiba mafamsing asida lakliba impact sing asigi matangda amuk yengminasi haukiba January 26-27 dagi hauduna Manipur ga ngamkhai oiduna yam naknaduna leidiba Myanmar gi Saigang region Tamu township gi oiba mafamsing asi control tongnanabagi damakta khulai paiba group kaya amagi marakta yamna kanna khutthoknaduna miyoi kiyam asiyana yauna ngasi fawa aduma khutthoknaduna lakli Housing Manipur gi ngamkhai oiriba Myanmar gi mafamsing asida handak inaunona yamna chawba landfom ama thorakliba asi chawrangna mayam gi oina yengnaba amasung world gi oina chawrangna yengba mi yengdadi hauji Myanmar haidiba lenga asibu rule tawduna leiriba military hunta gi oiba lenga ki oina leiriba lanmi asiga masana democracy ki damakta lan thengnaribani haidiba national unity government ki maikeidagi support tawduna leiriba makoi ki lanmi pdf haidiba kangbu amasung makoi ki punna chatpinariba kangbu sing asigani ngarang na handagi mathangi video sina kari video na da myamna su dum ubiramane ko haidi maitai nupi singna mayang da mayum panjilaga kamaina tawbagi wai matik to ado mayam da dum putoksage ibung haise jamna chumo wafam ne da mayam magi wafam se tamina je chumi chum de se mayam dum habira mo ko jam ai ta te habi jamna chumo wafam ne ma haise jam chungra wafam ne ma ko adugi video to sai hapsara ke mayam imina se Tigi kamai tawre hauji yang biro akoi da sodom yauri poni ko se sigi se aduna mana mayang da mayum palani palakan da ada lohonguraga maya do swai da poraga akoi gi nat ki pi se jale phajom se le adugo swai da lei parenga humna da na toraga madu social media da thagalak pada thamoi se kae ba dangai phadan hong da ya da yauro su hong ro adu kedom social media thagalaga chahi nori angang myam da dun insult to duri karigno nuina sumaina yum pala su yaina yadu ji kar yaro ba haiba wafam je jamna chumi lohongning ba kaya leiba ta su lohongro ado kaimta kaibe leite adugi matakta social media da thadropagi kai dharka leibe chumi social media thadropani na e marksi asumaina lohongba jadi akusu katabai jaro ken khanbagi ma khata pa angang sing da su nam tawni haibagi niyom dune ase jamna chumba wafam ni myam asida dun gyan ta na seba ko maitai masel oiba daragadi ko Sina punama I amatane khanba tahadi isa ki jati da isa ki culture da lebina phayeng khale akoina wabaje asiki matik ware tasengna harakanda akhoi chaningai thaningai yam ware mahok sadi lan horpadadi public singna akhoi yamna yengbirame tare icha jing adu adana adagi akoina chingda lari kan matam daju maitai nong chajing do karai chakhrage akoi gi maitai naharon jing do karai chakhrage na koi kau ba YouTube da Facebook da Instagram da aduga hojinga thola kandana matam khara taksanaramaga yengbigidreba aduna kogi micham prajajingju akoiba nungsibiduna mateng khara pangbiu mayam jamna su nungaite ibung sina haise magi momo to se uraga jamna su pende yamna su nungaite mayam kai hagi da bagangde ibung sina ngangi wangang sangan tabla jam nungaite mayam yengba ngamlibra ibung sina tawije lan marakta jamna wana leira kanda sumaina chaningai thakningai leitabase akhoi da su nungaite ba phawe ase mayam yengba jam satina nungai haidi ibung sina ahing nongjai khangdana ibung ipajing ahing nongjai khangdana akhoi gi damakta ngakpa seline bako asida kai haininga leko purgi ngamkhai ga naknaba Myanmar gi oiba mafamsing asida nauna thorgliba irang asida KNB amasung makoi gi oina hairap manaba kangbusing asina lan thengnariba asi achumbagi damakta thengnabani democracy gi damakta thengnabani aikhoi di afabani haiba wafam asi yamna phongdoi matang asida tasengna democracy gi damakta lan thengnaba myam gi aifanaba gi damakta thengnaba oiba taragidi Churchanpur dagi Kangpokpi dagi Manipur gi territory India gi territory manung da laiba mangboi hogi kangbu sida karigi damakta Myanmar da chattuna Myanmar gi democracy gi damakta lan thenglariba no haiba wang asini matang asida makoi gi oiba asoibadu masana adumak expose tawjare hojik leiriba Myanmar gi oiba irang asida democracy ki mingda khudong chawa lauduna makoi gi oina leiriba idea of zalengam natragana lam henna lawsinna bagi makoina area henna chawthokna bagi oiba
ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯀꯥꯟꯅꯕ ꯈꯔ ꯐꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯎꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯕꯤꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ